Mukna Kangjei KANNABAGI PANDAMDA KEKE Moirang KANGLEIROL KANBALU Moirang SHINDUNA ahum Suba Moirang Pana Mukna Kangjei Changdamnaba ngarang Moirang Chengei Lampak Sports Complex da Pangthokhre Thauram aduda Moirang ACG MLA TH Santhi KEKE Moirang KANGLEIROL KANBALU ki advisor PH Mangilat Jingu Thangjing Phamnaiba Chairap Loishangi Ingu Khadrakba Salam Ibo Chauba Jingu Thangjing Phamnaiba Chairap Loishangi Asuppa Fairembam Khaba Thangjing Seba Mandalgi Interim Executive Committee gi Working President K Achauba Manipur University of Culture gi Vice President Professor Paunam Gunindro Federation of Haumi gi President Sapamcha Chadumani Kabui Union Manipur gi President Dr. K Hira Kabui Salai Kanbaluk gi Chairman L Gopal Kom Tribe Organization Valley gi President S Haupu Kom Lamlang Pupi Chothe gi Chief Thau Jatra Chothe Amai Piba Apun Balu Kanglei Paki Advisor Angom Cham Maino Amadi Manipur University gi Department of Mathematics ki Associate Professor Kuman Anthony na Maru Oiba Mitung Lansing Oina Saruk Yaki Thauram aduda Manipur gi Tongan ba mafamdagi lakpa Mukna Kangjei Sanaroishingna Moirang Kangleirol dagi Chatnaraklaba Khunthak Pana amasung Khunkha Pana haina Pana ani khayoktuna Mukna Kangjei gi exhibition match ama sanaduna miyamda utki Thauram aduga mari lainana Moirang ACG MLA Thongam Santi na hai Yelho Furup Singh yokhatnaba hotnabada aikhoigi chatnabi puwari jagoi isai sana khotnabana chingba khudimak asi yokhatpagi tangai phadaba lei aikhoina ishagi nat amadi lining kaunaraklabadi aikhoigi furup asi soidana lekha tarakani maram aduna aikhoi khudikmakna Mukna Kangjei yauna Yelho Masana Singh asi yokhatpada thodang lominasi Athubada Mukna Kangjei gi state level tournament ama sinnaba thaurangsu paikhatpa leire lakadaba chahi singda thauram asi Moirang Kangleirol ga sagon nariba Moirang Kangjei bungda oina pangthoknaba hotnaragani hainasu mahakna makhatana fongdokhi Aikoi janna kangol biako mulak kabadida aikoi base pulak ko mamakte khamba thori wali pari lakada gasidi Mukna Kangjei gi peda gi sesak sutta hidre Mukna Kangjei gi salaba sukidre adada yellow bi aikoi sukno phajara पृथ्वी तो कसम ताक पे आरवा पृथ्वी तो पूर्व बंग दिवस में आपसे बस फाद सफल लगा था मतलब तो था येलो में कोई कुछ नहीं आवेगी सब सब बगल दो से लकी ने बस दी अदलो मन को करना मोया कलेरो कन बाइबल से Mukna Kangjei बुकन बाइबल से सब तो का मैंने ना ये लोग जाए कहीं वो प्रॉब्लम इसलिए हम तुमने लागे दी आई Mukna Kangjei से अगर बट हाथ तय लेवे तो पकड़ेगा Mukna Kangjei के तो बड़ा ले तो यार बा ये लोग किसी की कल्चर में ट्रेडिशन में आपको करना बहुत बड़ा मणिपुर सरकार पीवा सब फूदा आई जो सुबह तो बड़ा लोग से कभी अकोई Mukna Kangjei सने की बात हजो जी मधु की वक्त तो कोई मोयान तो नहीं दी मधु की Kangjei बुंदो हजो ये अब कदर कंजरे